ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯌꯧꯗꯤ ꯌꯧꯔꯦꯗꯅ ꯀꯩꯒꯤꯅꯣ ꯑꯩ ꯍꯦꯛ ꯂꯥꯛꯄꯒ ꯅꯃꯥꯏ ꯅꯨꯃꯤꯠ ꯏꯄꯣꯝ ꯄꯣꯝꯃꯤꯗꯨꯅ ꯇꯥꯅꯤꯡꯊꯦꯝ ꯅꯪ ꯃꯤꯒꯤ ꯊꯃꯣꯏꯒꯤ ꯑꯋꯥꯕ ꯌꯥꯝ ꯈꯪꯃꯟꯗꯦ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯑꯩꯕꯨ ꯋꯥꯍꯜꯂꯒ ꯅꯪꯅ ꯅꯨꯡꯉꯥꯏꯔꯤꯁꯤ ꯀꯩꯒꯤꯅꯣ ꯅꯪ ꯃꯤꯒꯤ ꯊꯃꯣꯏ ꯃꯁꯛ ꯌꯥꯝ ꯈꯪꯃꯟꯗꯦꯀꯣ ꯑꯗꯨꯗꯤ ꯍꯥꯏꯒꯅꯨꯗ ꯊꯃꯣꯏ ꯃꯁꯛ ꯈꯪꯗ꯭ꯔꯤꯁꯦ ꯑꯩ ꯅꯠꯇꯦ ꯅꯪꯅꯦ ꯑꯩꯅꯗꯤ ꯀꯃꯥꯏꯅ ꯅꯪꯅꯦ ꯋꯥꯈꯜ ꯇꯥꯗꯕ ꯇꯧꯒꯅꯨ ꯅꯪ ꯑꯩꯁꯦ ꯂꯩꯀꯥꯏ ꯑꯝꯇ ꯆꯥꯎꯃꯤꯟꯅꯔꯛꯄꯅꯤ ꯅꯪ ꯑꯩ ꯃꯔꯝꯗ ꯃꯤꯁꯤꯡꯅ ꯉꯥꯡꯅꯔꯤꯕꯁꯦ ꯃꯤꯁꯤꯡꯅ ꯅꯣꯛꯅꯔꯤꯕꯁꯦ ꯑꯩ ꯄꯥꯝꯗꯦ ꯃꯗꯣ ꯇꯥꯅꯤꯡꯊꯦꯝꯅ ꯀꯩꯁꯨ ꯎꯕꯤꯌꯨ ꯍꯥꯏꯗꯤ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯅꯤ ꯇꯣꯏꯅ ꯎꯅꯕ ꯃꯇꯝ ꯈꯔꯒꯤ ꯃꯅꯨꯡꯗ ꯅꯈꯣꯏ ꯌꯨꯝꯗ ꯅꯈꯣꯏꯒꯤ ꯃꯧ ꯑꯣꯏꯅ ꯂꯩꯕ ꯏꯁ ꯅꯪ ꯈꯜꯂꯤꯕꯣ ꯑꯩꯁꯦ ꯀꯔꯤꯃꯠꯇ ꯈꯪꯉꯝꯃꯔꯣꯏ ꯁꯤꯅꯤꯅꯦ ꯍꯦ ꯅꯪꯒꯤ ꯅꯤꯡꯊꯦꯝ ꯍꯥꯏꯕ ꯆꯔꯥꯅ ꯑꯝꯇꯪ ꯆꯥꯔꯒ ꯍꯤꯡꯕꯗꯣ ꯑꯗꯨ ꯎꯅꯔꯨꯔꯤ ꯅꯠꯇ꯭ꯔꯥ ꯍꯥ ꯑꯁ ꯅꯠꯇꯦꯕ ꯏꯃꯥ ꯅꯪꯅꯅꯦ ꯅꯤꯡꯊꯦꯝ ꯎꯅꯔꯨꯏ ꯎꯅꯗꯦ ꯍꯥꯏꯕꯁꯦ ꯇꯨ ꯁꯦ ꯅꯣꯡꯒꯤ ꯐꯤꯕꯝꯁꯦ ꯁꯤꯗ ꯂꯣꯏ ꯈꯪꯉꯕꯅꯦ ꯁꯦ ꯇꯥꯅꯤꯡꯊꯦꯝ ꯀꯩꯒꯤꯅꯣ ꯁꯤꯕꯣ ꯇꯥꯅꯤꯡꯊꯦꯝꯗ ꯄꯤꯔꯤꯅꯤ ꯈꯨꯗꯣꯜꯅꯤ ꯀꯩꯒꯤꯅꯣ ꯁꯤꯕꯣ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯔꯤꯁꯤ ꯀꯩꯒꯤꯅꯣ ꯅꯨꯄꯤ ꯑꯩꯅ ꯅꯨꯄꯥ ꯅꯪꯉꯣꯟꯗ ꯁꯦꯝꯐꯨ ꯄꯤꯔꯤꯁꯦ ꯇꯥꯅꯤꯡꯊꯦꯝ ꯅꯪ ꯃꯔꯝ ꯈꯪꯗ꯭ꯔꯣ ꯑꯩꯗꯤ ꯈꯪꯗꯦ ꯀꯩꯒꯤꯅꯣ ꯇꯞꯅ ꯇꯞꯅ ꯆꯠꯄ ꯉꯥꯏꯉꯝꯗꯅ ꯆꯠꯂꯤꯕ ꯊꯦꯡꯒꯨ ꯁꯤꯒꯨꯝ ꯆꯠꯂꯤꯕ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯈꯔ ꯌꯥꯡꯁꯤꯜꯍꯟꯅꯤꯡꯕ ꯑꯗꯨꯒꯤꯔ ꯅꯪꯅ ꯑꯩꯉꯣꯟꯗ ꯊꯦꯡꯀꯨꯒꯤ ꯃꯑꯣꯡꯗ ꯁꯦꯟꯐꯨ ꯑꯃ ꯄꯤꯔꯤꯁꯦ ꯑꯗꯨ ꯈꯛꯀꯤꯁꯨ ꯅꯠꯇꯦ ꯑꯇꯣꯞꯄ ꯃꯔꯝ ꯑꯃꯁꯨ ꯂꯩꯔꯤ ꯅꯪꯒꯤ ꯃꯔꯝꯁꯤꯡꯁꯤꯗꯤꯕ ꯍꯥꯏꯌꯨꯅꯦ ꯑꯇꯣꯞꯄ ꯀꯩ ꯃꯔꯝꯅꯣ ꯅꯨꯄꯤꯅ ꯅꯨꯄꯥꯗ ꯁꯦꯝꯐꯨ ꯄꯤꯔꯗꯤꯅꯦ ꯁꯦꯜ ꯇꯨꯡꯁꯤꯜꯂꯣ ꯀꯨꯏꯊꯗꯕꯤꯗ ꯌꯨꯝ ꯄꯥꯜꯂꯁꯦꯅ ꯏꯟꯚꯥꯏꯠ ꯇꯧꯔꯤꯅꯦ ꯅꯪꯒꯤ ꯃꯔꯝꯁꯤꯡꯁꯤꯁꯨ ꯐꯖꯔꯤꯅꯦ ꯍꯣꯏꯅꯦ ꯁꯦꯟꯕꯨꯗꯤ ꯇꯨꯡꯁꯤꯜꯂꯒꯦꯅꯦ ꯑꯗꯣ ꯌꯥꯝ ꯊꯨꯅ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ ꯍꯧꯖꯤꯛꯇꯤ ꯉꯝꯈꯤꯔꯣꯏꯕ ꯍꯣꯏ ꯑꯗꯣ ꯁꯦꯜ ꯇꯨꯡꯁꯤꯟꯕꯗꯤ ꯍꯧꯕ ꯌꯥꯔꯦꯀꯣ ꯇꯨꯡꯁꯤꯜꯂꯒꯦ ꯑꯧ ꯍꯣꯏ ꯍꯣꯡꯗꯕ꯭ꯔꯦ ꯌꯥꯝ ꯐꯈ꯭ꯔꯖꯥꯠꯅꯤ ꯍꯣꯏ ꯆꯠꯂꯦ ꯐꯩ ꯅꯪ ꯆꯠꯂꯨ ꯅꯪ ꯑꯩ ꯈꯨꯠꯇꯩ ꯅꯥꯊꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯦ ꯍꯥꯏ ꯉꯥꯏꯈꯣ ꯅꯪ ꯉꯥꯏꯈꯣ ꯀꯗꯥꯏꯗꯅꯣ ꯆꯦꯟꯕ ꯌꯥꯕ꯭ꯔꯣ ꯍꯥ ꯅꯪ ꯆꯦꯟꯕ ꯌꯥꯕ꯭ꯔꯣ ꯀꯗꯥꯏꯗꯅꯣ ꯍꯥ ꯀꯔꯤ ꯀꯔꯤ ꯊꯕꯛ ꯍꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯨꯍꯣꯡꯒꯗꯧꯕ ꯍꯌꯦꯡꯗ ꯉꯥꯏꯔꯕ ꯅꯪꯅ ꯀꯔꯤꯒꯤ ꯆꯦꯟꯒꯦ ꯇꯧꯔꯤꯅꯣ ꯍꯥ 이사디 파워 파이레 이스 루홍가도바 하이행다 nga이러바 낭나 찐게 떠우리니네 하 낫대 베이마 타범ta 잣게 또 보내 까리 타바 하 까리 타바 이스 낭나네 닝테마나 삿까니 삿오이 하이브세 뚜뚜뚜뚜뚜뚜 잠잠잠잠 수다레 이바농체 시나 로이 강가바니 장오 짱다바 야로이 장오 아이 거이만 시디바 하이마 주절로 미네 타범ta 잣게 또 보내 짱다바 야디 장오 하이마 야디예 짱다바 야로이 장오 잘라니가디 텀메도 아도이디 팜마가 레이그래 잘로이 하이마 짱시라 오 하이브니 아이 장로야베니 아이 장로야베니 이스 아이 장로야베니 미아레 하이브니 낭낭닝 대음 오나게 하이브가 농 헥타이 데이네 짱시 라우 짱 시마디 나 짜나 로이보이네 인자람게 따닝테 ꯑꯩꯒꯤ ꯐꯤꯕꯝꯁꯤꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯍꯨꯝꯃꯤꯔꯥꯏꯔꯕꯅꯤꯀꯣ ꯅꯪ ꯆꯠꯂꯣꯀꯣ ꯊꯥꯖ 1 2 5 6 ꯌꯦꯠ ꯑꯣꯏ ꯑꯩꯈꯣꯏ ꯌꯦ ꯀꯥꯔꯒꯤ ꯃꯃꯥꯡꯗꯅꯦ ꯃꯤꯡꯁꯦꯜ ꯁꯦꯡꯗꯣꯛꯅꯕ ꯋꯥꯏꯄꯔ ꯑꯃ ꯌꯥꯎꯕꯗꯨ ꯈꯪꯉꯤꯗꯅ ꯈꯪꯅꯦꯕ ꯅꯣꯏ ꯌꯥꯝ ꯇꯣꯡꯉꯝꯃꯅꯦꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅꯅꯦ ꯈꯨꯠꯁꯦ ꯍꯥꯏꯗꯣꯏꯕ ꯑꯗꯣ ꯌꯦꯠꯂꯣꯝꯗ ꯍꯥꯟꯅ ꯍꯥꯏꯗꯣꯏꯅꯤꯀꯣ ꯌꯦꯠ ꯑꯣꯏ ꯌꯦꯠ ꯏꯃꯥ ꯀꯅꯥꯅꯣ 하이마 와봉 갔다 우리 까이노 파리 까이더래 하 이파 이붕어 까이더러기 나띠 까리기로 낭내 시험 차오리시보 와봉님 와봉도 하이마 까이노네 하이시보 샤우러 노바 잉어이 레까이 마망시드네 와와 라우너나 타박시 동너를 굶치고 이사디네 야암나 와칸 따브니 이사나 나랑 할부 센도
ꯄꯤꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯄꯥꯅ ꯏꯄꯥ ꯂꯩꯔꯤꯁꯤꯗꯤ ꯅꯪꯒꯤꯗꯃꯛꯅꯦ ꯏꯄꯥꯅ ꯍꯤꯡꯉꯤꯁꯦ ꯈꯪꯉꯦꯗꯅ ꯁꯦ ꯁꯤ ꯀꯥꯎꯔꯝꯅꯤ ꯉꯟꯇꯥ ꯍꯜꯂꯧꯀꯣ ꯉꯟꯇꯥ ꯍꯜꯂꯧꯀꯣ ꯄꯥꯔꯤ ꯍꯥꯏ ꯉꯟꯇꯥ ꯍꯜꯂꯧꯀꯣ 오자 ꯍꯥꯏ ꯀꯩꯗꯧꯔꯦ 안강씨 아 만나면 매일 지나가가네 팥떡 진짜 짜이 해오자 ꯀꯩꯅꯣꯅꯦ 하이시고 오라버니까 나티 아이 이사 바리시고 호여자 지난해 낭나보다 로이럽네 보자 보자 망가버니 망가버니 까리노네 하리시고 야리 너네 하리도 아이 로이네 강해 아이디네 농포우디 강해잖아 너네 하리도 로이네 숨미 하니 아실래이티 Kanano yengidubo? 강희 kanami ingdida chasilo Kakalo chasila. amtang ai bi khoba 아 까리 somna akhoi thonga lalaga chatpase aina ayamba matam loze 거의 소이드는 오비랑만 aise somda kai gumba amtang haizaning ba 그이노 헥다 하이비요 somna ya biragadi sim ta loksan biyo 그이노 시보 aina phone tok ning basing do sigi mateng lauraga isa khrabane Sangu muka ngako. Tanong tha kai chatlubano? Nangu nagla ini. Karigia. Chumdo ba. Mahau do. Kaino ni. Wah matang sum. Tanong thang na wama hain haise yam kuire kai wano hekta hayo. Natte college election digi wara. Hera. College ki election gi bu college shabi da kutan tan raga hai gadra. Adudi kai wano hekta hayo dana. Kaino ni. Aina nangi na famda wama hai gadra lai ba. Adu phongdok da ba yadra. Chumdo bu ni chanu. Aina nangse yam nungsi ba. Nangse ai yam oinen ba. Kaino tanong thang na haidu ba harosi phatrasu aisa nangi junior ne. Aigi senior da I respect kaninde. Aduga tanong thang nusi nungongi matang oiragadi wakhal sagat pironu. Aigi su nusi nazaba laizaye. Magi da magta ai lepkhrabane. Aigi punsi sa magi da magta kathokhrabane. Mahau je khitang ya I hai. Yak chanu. Mana yak tan kayam yak kare ke. Aigi khongpham sina kumgi nong oina kitagni. Magi mayai pungcham. Sikaino ba? tamoga tamphaga bu kadai chatlubno Kaigi tamono? Kanai tamono? Kaigi no ba nang nasami kai khangdrise? Miga nungsinariba nupasi natradi nang mulla koidradi atopa nupa amta laitraba? Nang migi makadi piyam pamro? kaino nang haidubo nang hairi mem do ai wakhal taba ngamdre Kaidawai wakhal taroidono? Nangna pangsanaraga nupasa nangi oiba yadribo? Nang mase kanano khangbro? Harasu phatrasu mase hauji aigane patat khe nungsinariba nupani. Tu onjalo uredana adugane marup haibasigi wandose nang khangbona nang masa khangbona tamo chasilo
ꯇꯝꯐꯥ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯝꯇ ꯇꯥꯈꯣ ꯌꯥꯔꯦ ꯅꯪꯁꯨꯅꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯑꯗꯨꯝ ꯆꯠꯂꯣ